ꯊꯨꯒꯥꯏꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯆꯪꯉꯛꯏꯕꯗꯣ ꯃꯗꯣ ꯂꯩꯇꯅꯕ ꯑꯥꯏꯟꯒꯤ ꯃꯇꯨꯡꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯕꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯩ ꯂꯩꯒꯦ ꯊꯥꯁꯤꯒꯤ ꯇꯔꯥꯍꯨꯝꯗꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯕꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ ꯉꯥꯛꯄ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥꯉꯥꯟꯕ ꯑꯃꯗꯤ ꯑꯣꯀ꯭ꯔꯝ ꯁꯅꯥꯇꯣꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯣꯜ ꯆꯠꯅꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯨꯝꯅꯥꯝ ꯄꯠꯂꯧ ꯆꯤꯡꯖꯤꯜꯗ ꯄꯨꯈ꯭ꯔꯦ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥꯉꯥꯟꯕꯒꯤ ꯖꯦꯁꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯑꯣꯀ꯭ꯔꯝ ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥꯉꯥꯟꯕꯒꯤ ꯏꯃꯨꯡ ꯁꯨꯔ ꯅꯣꯝꯂꯒ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯁꯤꯒꯤ ꯌꯨꯝꯁꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯀꯟꯅ ꯂꯥꯟꯗꯥꯔꯤꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗꯅꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯥꯏꯔꯤꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄ ꯁꯥꯒꯩ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯅꯪꯅꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯄꯣꯏꯟꯠ 3 ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯁꯤಎಂꯗ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯤएमꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯇꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 8ꯗ ꯑꯩꯈꯣꯏ IC ꯑꯦꯌꯔꯁ ꯏꯁ ꯑꯃꯗꯤ DIC ꯌꯥꯎꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ CO 3ꯒ ꯌꯥꯎꯔꯒ ꯊꯦꯋꯥ ꯀꯝꯄꯅꯤ ꯁꯒꯣꯜꯃꯥꯡꯒꯤ ꯊꯦꯋꯥ ꯀꯝꯄꯅꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯒ ARꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝꯗꯨꯗꯩꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯇ ꯑꯩꯈꯣꯏ ꯀꯨꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯀꯥꯞꯍꯜꯂꯣꯏꯅ ꯍꯥꯏꯔꯝꯕ ꯊꯥꯖꯕ ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛ IGRS ꯏꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯡ 8ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30ꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ 22 ARꯒꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯣꯄꯔꯦꯁꯟꯁꯤ ꯂꯥꯟꯊꯣꯛꯑꯒ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯈꯥꯎ ꯆꯤꯡꯁꯥꯡꯁꯤ ꯆꯪꯁꯤꯜꯂꯒ ꯑꯇꯠ ꯂꯩꯇꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯇꯅ ꯆꯪꯁꯤꯜꯂꯒ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯒꯤ ꯆꯤꯡ ꯑꯩꯈꯣꯏ ꯆꯤꯡꯗꯣꯟ ꯍꯥꯏꯅ ꯆꯤꯡꯗꯣꯟ ꯃꯇꯣꯟꯁꯤ ꯌꯧꯁꯤꯜꯂꯛꯑꯒ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯟ ꯀꯩꯅꯣꯁꯤꯡꯗ ꯃꯤꯇꯩ ꯈꯨꯟꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯥꯞꯊꯕ ꯍꯧꯔꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯡ 19ꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯀꯩꯅꯣꯁꯤꯗꯒꯤ ꯀꯥꯞꯄꯛꯄ ꯍꯧꯕꯗꯨꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯇꯥꯡ 19sidani ꯑꯩꯈꯣꯏ ꯂꯣꯌꯥꯁꯤ ꯂꯩꯒꯗꯕꯁꯤ ꯃꯥꯁꯤ ꯃꯥꯒꯤ ꯈꯨꯟꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯆꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯖꯔꯤꯕꯅꯦꯕ ꯃꯌꯥꯝ ꯚꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯖꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯟꯂꯣꯛꯁꯨ ꯂꯩꯔꯒ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯗꯤ ꯅꯥꯕꯅꯤꯅ ꯑꯩꯈꯣই ꯈꯥꯕꯝꯗ ꯊꯩꯔꯛꯑꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯜꯁꯤ ꯂꯩꯖꯔꯒ ꯂꯩꯖꯕꯁꯤꯗ ꯁꯥ ꯁꯟ ꯂꯣꯛꯄ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯥꯜꯂꯒ ꯃꯥꯛꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯈꯪꯂꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ PDFꯅ ꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯌꯥꯗ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯁꯦꯟꯇꯔꯅ ꯈꯪꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯆꯪꯂꯛꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟ ꯇꯧꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯕꯨ ꯂꯣꯅ ꯌꯥꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ state government central processing central gi government fully cooperation pida noi atang tawro su tawandaba masi su in laibak thibani oi government gi state ki lono dadi koi gi lono dadi state ta tawdobni adusu adubu sidadi external aggression yaure haba evidence phange PDF mayam yaure khange everything ro yaure khangaba phawda hauji phawda government India na domenna yenglebe se that means Manipur he kaiba matamda India 100% kari habe se masidi puyada khogi chalon chate yaura lerim ne je government India na Manipur government ma dodi sena loction bio ana si kaiding ajida matam sana tahu natadi Manipur kaiba habe se thungsoi se India 100% kai ne habe di masi tariksu government India amsung Manipur government amsung record to view kainu akhoi di lamdam se leba shanti leminari ba akhoi lemine jati phusing only India Manipur kaiba se kana lo jati pro akhoi maximum majority ojerisna pulap leminasi kaidanu honaminasi shanti leisi aduga thaina ipai puna 1951 mamangda lerama mayan puna ma khangai puna ona madu leminasi aduga akhoi India ji thuani Manipur thuani sangai bdo mado leitana ba ai ni matuna lokhat biu haibasibu ayana yadam kai lege